MAYAIKOIBI NINGTHOUJAM LEIKAI LEIBA MAYAIKOIBI Development Association MDN Shinduna Shuba Meritorious Award ki Thouram ama MAYAIKOIBIDA LEIBA YAIPHA SHANGLEN Community Hall da Pangthokkhre Choi asigi class 10 amadi 12 ki exam da LEIKAI asigi mahiroi 19 na mark wangna phanglakiba aduda puning thawgatpu oina pangthokkiba Thouram aduda SDPO Lampel Aningocha President MDA M Hemanta Inspector Commando Imphal West M Badal amadi atay masang naiba LEIKAI asigi donor kya su saruyaki Thouram aduga mari lainana MDA ge General Secretary Lokeswar Paunam na hai class 10 amadi 12 exam da awang ba mark phanglaktuna LEIKAI asigi mingchat purakhraba mahiroi singa se puning thawgatpu oina okpagi Thouram ase pangthokpane lamdam asida thokliba irang asina maram oiraga Tangdu laita draba lamdam asida mairoi singna makoigi mahai masin tambada ayarapan kaya ama mayoknari hayeng kari thokani haibagi wakhalonda mairoi singa sigi kokta wakhal charangnaba kaya ama thoktuna makoi lairik laisu ningthina tamba phanglaroidra haibagi nungnangba kaya ama so poklamgani asigumba mairoi singda fauriba wakhal charangnaba singa se kauthoktuna lairik laisuda thawai yauna hotnabadagi ngasi mithoi mihenba ngamlakpane mahiroi singa sina makha taba higher study tambada pungning thogatpaga loinana matam pumbada MDN na mateng pangnaba sem saduna leiri haina mahana makha taki LEIKAI sigi wena class 10 amadi 12 Manipur Board CBSE Council hariba board singa sida we class 10 amadi 12 sigi pastor krama mairoi singbu taram na oksaba amadi mokoi puning thawri sawgi thoram se akoina taram athurak subo na ngasi pangthuk sabani adu masi pangthuk seriba sigi maru oiba pandamdi lairiba khoi LEIKAI sigi tungi yumbirel obirakataba mairoi singda hena akogi emphasis piba haibadi ngasidagi ne hena class 10 pass torba kambu sinaso matungi 11 class amadi 12 class pass torba kamu naso atopa graduation tamukpa amadi atopa mana tamningba chaningba lambel singda de punsida mai pakpa mi matik sawmi oinabagi mandamde inspiration piba am oina ngasigi thoramji pangthok sabani